Mikhalgi mangoinena junta bom amadi rocket kayana chathaba attackta micham sibagi chang hengalakli yamdrabada mioi taraga humdoi sikre. Thangjing khubamda yungliba cross lauthokuna lakliba sajibuda thangjing ching khoiramba mapung fana pangthokhangani haina governor na thajaba pirakle moirang ex MLA M Prithviraj ke bom makhol manga rak hena tare hauji adubu chapchabadi khangdri Churachandpur romda oina tai matam kharagi mamangda mangkhre haina koithi thinakhibi nupi asi silchar gi ren amada nupa amaga fare hari asigumba mathong hoktaba thaba asi macha mawa leirabi mausing macha mawa ikai firuk khumgadaba thabak asi tawbiganu haijari kanglaipa punba kholagi update gi lokhocharage cookie singne hari madudi evening ama torbungda nongmai kapna baduda kene na patlen manakta balel lomda ikhoida amuk ambush tawrakhi kene na khalisina torbungda kapado UKNA natana topana oiramoi khalamgani aduna walai patlen lomda ikhoi hatkani khanbadagi ambush tawrakhibani isorna chanbadagi ikhoi patlom lomda 100 khulai lotlamaga highway romda oina halei adubu karigumba ikhoina patlen balai lomda halaklamba tarabadi ikoi I masel ikheng tanaramgadabani yeknaba singna ikhoibu asi yauna wahalabasida ikoi masel asuk yamna yengthinariba sikhaluraga nuaite ikhoina UKNA yeknaba kapluraga halakpada kari maramgi ambush tawraklibano khanbada chamamnai Thelmanbida truck nipan lut tawkhre non local driver sing furakle NS2 Imphal Dimapur lambida Guwahati dagi Imphal tamna pochai purakpa truck nipan khulai paiba singna kangpokpi amadi modbungi marakta lairiba Kaithelmanbi area da namduna khamlaga gari driver singi masada yaurakpa sel sing munbaga loinana sel yaude hairuba driver kharana purakle hairi pauche sina phangba pauna haibada thaudo ase haukiba yumsa kaisa numiki ayu anganba pung 5 rom tarakpada thokibani kangpokpida BSF na ayuk pung 6 tagi numit khudingi gari sing score tawbani adubu score tawdringai na non local driver singna ngana lakpadagi thaudo asi thokibani hairi ahanbada sakhangdaba singna truck sing adubu khamna bahairakpada khamlamdana Imphal tamna thawraklaba matung motorcycle tongduna tanaraklaga selmunba amasung fu saibagi thawong sing chatharakibani hairi thaudo sigi matangda kangpokpi PS ta hanglubadadi makhoida report tawrakpa leite haina khumlakhi pi pambi anthat kre lausang kun mai thakre police control room dagi ngasi numidang thorakpa cherol amada ngasi security force na molam amasung Songfel area gi LM block da acre chamaga taraga nipan chawba mafam da tharamba popi pambi singyan thatuna mangan khibada natana mafam asida leiramba lausang kunsu mai thadoktuna mangan khre hari China na chahi taru ki manungda nuclear power moon base space exploration gi lamda United States ki NASA National Aeronautics and Space Administration na panduna leiriba adugi mauta singnaba adu Kankhat handuna China na makhoi gi astronaut sing landing tawnaba 2028 fawbagi manungda thagi leimaida makhoi gi ahanba base sanba thorang tawri Lunar base adu nuclear energy na power pigani masagi basic configuration adu lander ama hover orbiter amasung rover yaugani pumnama adu changing 6 amasung 8 mission singna sagani makhoi gi astronaut sing chei taragi manungda station adu da chatpa ngamlaba yai haina China gi lunar exploration program gi chief Diviner Wu Wairana state broadcaster CCTV ga unaba amada haiki lunar station adugi long term high power energy gi mathau tabadu nuclear energy na piba ngamgani haina mahangna haiki thada prop sing thaduna masagi station saduna amasung Mars ta mieng thamduna China na chahi khara sida space ta makhoi gi asasing henga hankhre thorang sing aduna China bu US ka hakthengna na lamba panabagi fibam da thamkhre NASA na red planet aduda rover ama laikre 1970 gi chahi singda Apollo program adu loishin kiba matungda ahanba oina decade asida US na amuhana astronaut sing thada thanaba pandam thamli China amasung US animangna thada mi thanaba khak natana lunar laimai aduda mi hingba yanaba natraga Mars da spacecraft thanabagi su $1 billion kaya cross tawri China na 2019 na thagi arapa nakod amada rover amma thabada ahanba leibak adu oikre amasung kona makhoi gi ahanba lunar sample sing purakre China na thagi leimai sagadoriba west adu scientist sing na ising fangnaba khwaidagi faba mafam aduni khaliba thagi south pole aduda ahanba outpost adu oinabani NASA na su thagi hariba mafam aduda pandam thamli China na base adu kona international research station oina pakthok chawthongnaba asa tawri Ludhiana gi rally da AAP luchingba sogatpa sing nongmai na panuna sokre Punjab ki Ludhiana da Aam Aadmi Party AAP na khungangi mikhal gi falsing da maipakpa harabu fongdokpagi political rally ama sakhangdaba nongmai paibasing na nongmai kapadagi block committee election maipakpa adu yauna mioi ahum sokpadagi hingsa gi thaudo onkhre sagosal numiki thaudo adu uhoba mioi singi matung ina AAP luchingba aduna Gil constituency da magi election maipakpagi nungaiba fongdoklingai da nongmai kapagi thaudo adu thokibani asokpa sing adu anakpa hospital da pukhatki amasung layeng chathaki police na thijinkre amasung mafam adudagi nongmai marugi tokning kaya marum fangkre attack adu
opposition party-singi maithei horaba candidate-sing aduna oigani haina police-na chingnaba mioi kaya marum custody-da purakhibaga loinana nongmai paiba mioi-sing adu fanaba thiri. Block committee gi election gi pulsing adu yumsagaisen numita lauthokibani aduga sagolsen numita Gil constituency-da AAP candidate aduna maipakpa rally ama sinki maduda lamba thengnakiba candidate aduna nongmai kablakibani thodo aduda state aduda politician-singi punsida asoi angam thokpa amasung hingsa hengalakpagi matangda nungnangbasing poankre. AAP na marik chumba investigation ama amasung chenabasing adugi mathakta akanba thabak ama demand tawkre. Police na miyamda ingtapna leinaba amasung investigation asida tengbang naba appeal tawkre phibam adu kumna scenery amasung makha taba hingsa thoktanaba security gi ahenba tharang lokhatkre. Priyanka Gandhi gi fagi amana PM Rasnath ohankre. Parliament ki winter session adu akan mai hauraba debate sing house ki mapana thokpasing amasung protest sing na thanki adu Lok Sabha speaker Om Birla na yumbu oiduna senkiba Tea Party adugi matung session adugi loisilokpada yengthinaba aduda taramna nungaiba ama hapchinkre. Mamangi session sing aduga manadaba chayol ahumlonggi akanba political gi maral sinabasing amasung amana amagi mayakta leinabasing adugi matung saunaba pumna makauk thoknaba ama pikiba Tea Party aduda opposition members sing fabu sarugyaki. Leader of the opposition Rahul Gandhi sarugyaki daba adugi maramdagi thaba adu pukiba Congress MP Priyanka Gandhi Badrana ngasi numyungba matung mifam aduda maki party gi mosenki magna speaker Birla amasung Prime Minister Narendra Modi gi nakalda Defense Minister Rajnath Singh aga hakthengna phamki madu speaker gi office tagi picture amana utki. Session khuding aroibada kanba wangang na khibagi nungsit adu hantahanaba Tea Party amma tawba haibasi speaker na sinba customary amani ngasigi unaba adu minute kun lom sangki amasung ruling amasung opposition MP singi marakta nungaiba mikup kaya uki. Priyanka Gandhi na maki allergy sing thingnaba magi constituency Wayana thagi harf amma thai haina MP sing na haiki maki wa adu tabada PM Modi amasung Rajnath Singh noki Congress luchingba aduna handaki Ethiopia Jordan amasung Oman chatkiba Prime Minister gi khongchat adugi matangda so hanki maduda khongchat adu fagi haina su Prime Minister na paukumpi ki unaba aduda Samajwadi Party gi Dharmendra Yadav NCP SP gi Supriya Sule amasung CPI luchingba di Raja Susarugya ki unaba aduda Yadav na session adu khajiktanga sangna chatharabadi nungaigani haiki madudi PM Modi na fagi tawraduna house ta yadabagi makhol yamna hauba argument sing aduda khudom bithiladuna magi makhnau soktanaba session adu tensilibani haiki. Prime Minister Modi na house ta yamna fazana tharang tawduna lakpagi damak MK Premchandra yauna opposition MP kharabusu thagatki maraktuda opposition luchingba kharana nainabagi damak hanagi MP amasung hanagi MP singna hek punpham oiba ariba building aduda leiramkhiba aduga manaba mongda anoba parliament building da MP singi damak central hall ama yahonnaba Prime Minister da taksinki madu retirement matung gidamakni aikhoidi haujik thabak kaya tawgadaba leiri haina PM na paukum piki maduda MP signal noki ngasi numiyungba matungda house animakta matam kaktana adjournment tawkhibadugi matung speaker gi Tea Party aduda Priyanka Gandhi na sarugyakibadu monsoon session gi matungda asigumba manaba unnaba ama yaukhidaba mahaki mabung Rahul Gandhi ga yamna tayonai Rahul Gandhi da natana mamangi Tea Party adudi house ta opposition MP singbu wangangba yadab bagi maral siraduna opposition luchingba singna boycott tawki adubu handaki asidadi winter session da chair speaker aduna opposition da fazana tawkiba maramdagi Tea Party adu opposition MP pumnamakna soidanamak saruk yagadabani haina Congress chief Mallikarjun Kharge na warif lawki. India protest singna Bangladesh ta Hindu gi mioi ama furaga hatkre upambi da pulaga mai thakre. Bangladesh ta India gi mayokta protest sing chathariba singna Islam bu ikaiba pi haibagi maralda Maiman Singh district ki Baruka Upzilada mioi khutpu amana Hindu naha ama furaga hatkre madugi matungda sauraba protester sing aduna masagi chai kuntra suraba Dipu Chandra Das ki hakchang adu mai thake haina Bangladeshi media report na haiki thaudo adu July gi miyam gi iho adugi saknai rabalo chingba ama oiriba Sarif Osman Havi Sekiba adugi matung Bangladesh ta kanba protesting chatharakhiba da thokibani Mohammad Yunus na luchingba interim government na noba Bangladesh ta siguma hingsa gi mafam leite hareduna miyam changna Hindu nupa ama hatkhiba adu kanna condemn tawki tamthiba crime adu da chenaba singlemna amata tharoi haina wasaki World Arabic Language Day gi damak mahangna thabak suriba factory adu da pangthokpa thoram adu da Dipu Chandra Das na Islam amasung Prophet Muhammad ki matangda athiba wai ke angangkhibagi maral seki haina mafamdugi mioi sing amasung uhoba singi warol paladuna Bangladeshi Bengali media outlet Barta Bazar na haiki madugi matung square Masarbari area da Das na thabak suriba Pioneer ni composite factory gi manungda
tokngasing thuna sandoraki amasung akoiba mafamda ongkhatnaraki kona sarba miyam amana mak pupuki amasung mafam aduda mak seiki miyam aduna daka mamensinggi highway da hakchang adu puraki amasung ayuk hanna mai thaki amasung asumna lambi chappada apan bachowan ki amasung miyam da mi pai hanki maraksida India gi mak to wangang ba ma oiriba radical Islamist Sharif Osman Hadi hatkiba matungdagi irai numita Bangladesh ongkhatna bana lakhatkre protesters singna Bangladesh ke mangjil thaba media housing Daily Star amasung Protem Aloda target tawkre amasung Bangladesh pu lingkhalam khiba mapa Saik Mujibur Rahman gi yom kunthagani thoi Danmandi thugai kre sagol sengi numidang da Dhaka da laiba Prothom LG office sing adu protesters sing na mai thakre madudana tana atopa maruiba English ki pauche Daily Star ge office su mai thakre security ki maram dagi press thing jinuna thambadagi atopa unit pauche business standards su irai numit ki damang city edition adu namba ngamkhidre demonstrator cha kaya marimna numidang pung taraga mathoirom tabada Prothom aloge office ta thunglaki amasung building adu question ki madugi matung makhoina building adu mai thaki mathang da miyam aduna Daily Star ge office mai thaki Daily Star gi numidang duty puba yamdrabada journalist kunga manga rescue tawkre ayu pung anirom tabada mai adu muthat pangamki asoi ngamdaba mafam amada makhoibu mai pakna puthokhi Rambagidamak Daily Star staff pumna makna Bangladesh Army amasung Fire Service ta thagat kre Daily Star building adugi mamang da Army thamkre haina BJP News 24 na haiki Editors Council President amasung new editor Neuro Kharir miyamna masam paiduna chingki amasung fuki Government na civil nuclear bill santi pass tawkre irai numita loishin kiba parliament ki winter session da government na sustainable harnessing and advancement of nuclear energy for transforming India natraga santi bill pass tawkre MNREGA natraga Mahatma Gandhi National Rural Employment Guarantee Act 2005 ki mod sindongnaba GRMG bill adogi mayokta protest tawnaba official lawmaker ayamada mapanda thokringai santi bill adu boys bota ayaba piki India ki nuclear energy sector ki achoba semdokpa mani hariba bill aduna nuclear power generation pauthok chawthonaba nuclear value chain semganaba amasung partsing operate tawnaba private farm sing yauna prayersing hena yahannaba pandam thamli bill adu junior atomic energy minister Jitendra Singhana parliament ta puthoki India ki bill nuclear sector ase hojik faba government na pari adu hojik bill asina private company sing yaw lagani amasung nuclear facilities sing linkhanaba amasung operate tawnaba joint venture sing su yaragani adu uranium enrichment gumba thaba kharadi government na adumak paiduna leigani hojik leriba atomic energy nuclear board AERB hanadagi hena kankhat halagani atomic energy reader cell advisor council kawa ama semnagani masigi thabakti government natraga AERB gi mayakta thangatkhiba appeal sing tawnabani Adani group na mathang chahi manga da airport sing da lupa crore lakh ama invest tawnaba tharang tori chahi oina chada 15-16 da pakthok chawthongna bagi asa lairiba India gi aviation sector da leptaba growth ki khongchat lehenbaga loina mathang chahi manga da Adani group na makhoi gi airports business ta lupa crore lakh ama invest tawnaba tharang tori haina group asigi makok thongba official amana phongdoki airport ki nakan da mathang chahi manga da lupa crore lakh ama thadagani haina December 15 da nawi Mumbai International Airport ta commercial operation haugadabagi mangoina billionaire Gautam Adani gi machanupa amasung Adani Airports ki director Jit Adani na PTI da haiki Adani group ki paktok chawthurakli ba airport portfolio da India gi aviation infrastructure da makhoina khongda ba du amuka hena Kankharanduna Nawi Mumbai International Airport na khwaidagi nauba ahenba hapchinba adu oiragani chada 74 gi stake ama Adani Group na pairiba Nawi Mumbai International Airport Limited and MIAL na semgatpa airport adu December 15 dagi commercial operation haunaba tharang tori lupa crore 19,650 changna sakiba ahan matangkak adu chahi gi oina passenger billion 20 gi thabak tawnabagi capacity leigani madu matamgi matung ina passenger billion 90 fawa yohanna batharang tori Mumbai da airport ani adu da natana Adani Group na Ahmedabad Lucknow Guwahati Thiruvananthapuram Jaipur amasung Mangaluru da ate airport taruk operate tori Mumbai gi Chhatrapati Shivaji Maharaj International Airport ta capacity gi award pa du palladuna Adani na haiki 2016 dagi hauna Mumbai Airport ta supply gi award pasing laiki amasung lakli ba hen ma demand pi bangam khide adubu Nawi Mumbai Airport haurabadi aikhoina aroibada khara fawbadi safan mangamgani Nawi Mumbai International Airport thabak hoba asi singthaninga oiba mikup ama oiragani haina mangna Indian aviation gi oinadi masi yamna sathina maru oiba mikup amani haiki ahan bada aikhoina masi mukpak chawba asset ama uba fanglei anisubada masi gi size asida masi leplagani haiba nate haujiksu tawgadaba watliba growth ki saruk mari lairi Adani Group na masagi airport Adani Airport
Holdings Limited AAHMꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯌꯔꯄꯣꯔꯠ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯣꯄꯔꯦꯇꯔꯅꯤ꯫ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯂꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤ, ꯏꯝꯐꯥꯜꯗꯒꯤ ꯀꯣꯜꯀꯇꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗꯒꯤ ꯗꯦꯜꯂꯤꯅꯆꯤꯡꯕꯒꯤ ꯃꯔꯛꯇ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯐꯥꯎꯕ ꯋꯥꯀꯠꯅꯔꯛꯄꯗꯒꯤ ꯒꯚꯔꯅꯔ A.K. Balaꯅ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕꯒꯤ ꯌꯥꯎꯅ ꯁꯔꯚꯤꯁ ꯇꯧꯕ ꯐ꯭ꯂꯥꯏꯠ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯗꯒꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯏꯝꯐꯥꯜꯗꯒꯤ ꯄꯥꯏꯒꯗꯕ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯇꯝꯅ ꯄꯥꯏꯔꯛꯀꯗꯕ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜꯗꯤ ꯑꯗꯨꯃꯛ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯉꯁꯤ ꯄꯥꯏꯔꯛꯀꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯐ꯭ꯂꯥꯏꯠ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯂꯨꯄꯥ 69,800 ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯁꯨꯡ ꯍꯪꯆꯤꯠ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯄꯥꯏꯔꯛꯀꯗꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ ꯂꯨꯄꯥ 94,838 ꯑꯣꯏꯔꯒ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22 ꯑꯃꯁꯨꯡ 28ꯗꯅ ꯃꯊꯪꯁꯤꯡꯅ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 19,958 ꯑꯃꯁꯨꯡ ꯂꯨꯄꯥ 18,858 ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯇꯣꯞꯄ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ ꯑꯃꯒꯤꯅ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯂꯨꯄꯥ 68,838 ꯑꯣꯏꯔꯒ ꯗꯤꯁꯦꯝꯕꯔ 18ꯗꯒꯤꯅ 23 ꯐꯥꯎꯕꯒꯤꯅ ꯃꯊꯪꯁꯤꯅ ꯂꯨꯄꯥ 19,958, 18,858 ꯑꯃꯁꯨꯡ 18,963 ꯑꯣꯏꯔꯝꯕꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 25ꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯅ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯂꯨꯄꯥ 6,299ꯒꯤ ꯆꯥꯡꯗ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯐ꯭ꯂꯥꯏꯠ ꯃꯁꯤꯡ ꯌꯥꯝꯗꯕ ꯈꯛꯇ ꯅꯠꯇꯅ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯁꯝꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯃꯍꯧꯁꯥꯒꯨꯝꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯆꯠꯄꯗ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯌꯥꯝꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯤꯕꯅꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯌꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯩ ꯑꯃꯗꯤ ꯅꯣꯡꯁꯥꯒꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯑꯦꯝ.ꯑꯦꯜ.ꯑꯦ. ꯐꯝ ꯊꯥꯗꯣꯛꯂꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃꯨꯛ ꯂꯥꯎꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯃꯌꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯩ ꯅꯣꯡꯁꯥꯒꯤ ꯁꯛꯇꯝ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯂꯩꯕꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯃꯈꯧ ꯄꯣꯡꯅ ꯆꯨꯝꯕ ꯂꯥꯟꯕ ꯊꯤꯗꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯃꯅꯨꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯁꯄꯦꯟ ꯇꯧꯔꯒ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯊꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯥꯏ.ꯗꯤ.ꯄꯤ.ꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯛꯄꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯤꯇꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯒꯤ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10 ꯊꯥꯗꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. 60 ꯑꯁꯤꯅ ꯀꯔꯝꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 60 ꯑꯁꯤ ꯃꯌꯥꯏ ꯑꯃꯗꯤ ꯃꯈꯨꯖꯤꯜ ꯌꯥꯎꯗ꯭ꯔꯕ ꯀꯩꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯅ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯍꯧꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯃꯤꯔꯩꯕꯥꯛ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯃꯤ ꯏꯇꯥ ꯇꯥꯗꯕꯒꯨꯝꯕꯒꯤ ꯊꯧꯑꯣꯡ ꯑꯣꯏꯅ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯨꯛ ꯉꯁꯤꯒꯤ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯇ ꯁꯤꯟꯅꯍꯜꯂꯒꯁꯨ ꯀꯨꯀꯤꯁꯤꯡꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯁꯤꯡꯗꯁꯨ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯩꯔꯥꯛ ꯄꯤꯗꯅ ꯆꯥꯎꯊ-ꯊꯥꯗꯨꯅ ꯊꯝꯂꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯒꯤ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯇ ꯍꯪꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯇꯦꯔꯣꯔꯤꯁꯠ ꯑꯣꯏꯔꯕ ꯀꯨꯀꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯥꯏ.ꯗꯤ.ꯄꯤ.ꯁꯤꯡꯅ ꯅꯧꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅ ꯈꯣꯏꯁꯥꯎꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯈꯜ-ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯄꯥꯛ ꯉꯥꯛꯄ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫